ꯑꯍꯥꯟꯕꯃꯛꯇꯗ News Live Channel ꯕꯨꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀꯣꯡꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯐꯤ ꯁꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯤ ꯁꯥꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯔꯤꯡ ꯑꯃꯗꯤ ꯃꯁꯥ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯝꯕꯗꯨ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 9,000 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ ꯃꯣꯇꯣꯔ ꯃꯆꯥꯅ ꯂꯨꯄꯥ 2,000 ꯄꯤꯔꯝꯕꯗꯨ ꯍꯧꯖꯤꯛ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ ꯃꯣꯇꯣꯔ ꯑꯆꯧꯕꯅ 3,000 ꯄꯤꯔꯝꯕꯗꯨ ꯁꯨꯞꯅꯒꯤ ꯍꯧꯖꯤꯛ ꯂꯨꯄꯥ 2,250 ꯁꯥꯏꯀꯜꯒꯤ ꯇꯔꯦꯡ 2,000 ꯄꯤꯔꯝꯕꯗꯨꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,500ꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕꯒꯤ ꯑꯣꯏꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯦꯚꯦꯂꯦꯕꯜ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 8729844108 ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ 8729844108 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯑꯅꯥ ꯂꯣꯏꯕ ꯂꯟ ꯊꯨꯝ ꯆꯠꯄ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯆꯠꯂꯨꯕ ꯇꯧꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩ ꯐꯪꯗꯕ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯥꯌꯣꯛꯅꯕ ꯑꯣꯏ ꯅꯤꯡꯕ ꯃꯄꯥ ꯆꯥꯗꯕ ꯑꯃꯗꯤ ꯑꯅꯝ ꯇꯥꯟꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏꯗꯕ ꯅꯨꯃꯤꯠꯅꯤ ꯍꯛꯆꯥꯡꯗꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯅꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯌꯥꯒꯅꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄꯗꯤ ꯀꯥꯟꯅꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯏ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕꯅ ꯑꯃ ꯑꯣꯏꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ ꯃꯊꯪꯗ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯆꯪꯂꯛꯏ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯒꯠꯂꯤ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯎꯅꯖꯕ ꯐꯪꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯕ ꯐꯪꯕ ꯑꯣꯏ ꯂꯥꯏꯕꯛ ꯐꯒꯅꯤ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯂꯩꯒꯅꯤ ꯌꯦꯠꯅꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯉꯝꯕꯅ ꯆꯥꯟꯕꯤꯒꯅꯤ ꯋꯥꯉꯥꯡ ꯍꯩꯇꯕꯅ ꯅꯔꯟꯗ ꯇꯥꯏꯅꯕ ꯌꯥꯕꯗꯤ ꯂꯩ ꯄꯛꯅꯕ ꯃꯆꯨꯅ ꯄꯥꯈꯣꯛꯂꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯑꯆꯧ ꯑꯁꯥꯡꯅ ꯆꯥꯟꯕꯤꯕ ꯀꯥꯟꯅꯕ ꯐꯪꯕ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯑꯐꯕ ꯊꯕꯛꯇ ꯅꯔꯟ ꯊꯥꯗꯕ ꯌꯥꯒꯅꯤ ꯄꯨꯛꯅꯤꯡ ꯆꯪꯕꯅ ꯏꯆꯨ ꯇꯥꯅ ꯑꯍꯛꯄ ꯊꯧꯔꯝꯁꯨ ꯄꯥꯡꯒꯅꯤ ꯍꯟꯊꯕ ꯂꯣꯏꯅꯔꯕꯗꯤ ꯑꯉꯝꯕꯅ ꯇꯥꯊꯤꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯍꯪꯒꯄꯥꯟ ꯃꯆꯨ ꯉꯥꯛꯄꯤꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯪꯒꯄꯥꯟ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯉꯁꯤ ꯀꯔꯀꯠ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯌꯦꯛꯅꯕ ꯀꯜꯂꯤ ꯃꯤꯅ ꯌꯦꯡꯁꯤꯜꯂꯤ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯏ ꯊꯕꯛ ꯆꯪꯁꯤꯜꯂꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯌꯦꯠꯄ ꯑꯄꯟꯕꯇ ꯑꯣꯏ ꯇꯞꯊꯕꯤꯌꯨ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯟꯁꯨ ꯍꯦꯟꯒꯠꯀꯅꯤ ꯑꯅꯝ ꯇꯥꯜꯂꯕꯗꯤ ꯀꯣꯛ ꯁꯥꯒꯅꯤ ꯃꯤꯇꯣꯞ ꯊꯥꯖꯒꯅꯨ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯐꯩ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯥꯡꯕ ꯃꯊꯪꯗ ꯁꯤꯡꯍꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯑꯋꯥ ꯑꯅꯥꯅ ꯍꯦꯟꯕ ꯑꯣꯏ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯩꯗꯒꯤꯁꯨ ꯑꯀꯤꯕ ꯐꯪꯒꯜꯂꯤ ꯄꯨꯛꯅꯤꯡ ꯋꯥꯕ ꯃꯔꯨꯞꯀ ꯈꯟꯅꯕ ꯑꯣꯏ ꯑꯔꯪ ꯑꯔꯥꯛꯇꯤ ꯐꯪꯒꯅꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯃꯇꯥꯡ ꯆꯥꯒꯅꯤ ꯅꯔꯟ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯈꯨꯆꯥꯎ ꯊꯥꯕ ꯑꯁꯤꯡꯕꯒꯤ ꯊꯧꯗꯣꯛ ꯇꯥꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯄꯣꯠ ꯆꯩ ꯂꯟ ꯊꯨꯝ ꯐꯪꯒꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤ ꯆꯥꯟꯅꯒꯅꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯊꯕꯛ ꯃꯪꯒꯣꯜ ꯑꯣꯏꯕ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯐꯪꯏ ꯅꯤꯡꯕ ꯃꯄꯥ ꯆꯥꯕ ꯄꯣꯔꯝ ꯌꯥꯊꯣꯛꯄ ꯉꯝꯒꯅꯤ ꯃꯔꯨꯞ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡꯁꯨ ꯆꯥꯎꯅ ꯐꯪꯒꯅꯤ
anaba ingthibunadi tathi paknaba masuna asangma masu aduga paknaba maikeina mamang maikeini leisa pakhangi oina mari phagani thauni polamna lei ko mathangda tula rasi ngasi ingengi kuni pamba August ki tang ahum ningdokaba numiki tula rasi ki phone khangminarasi thabak mangol oirani senthum ningthina tansinba ngamlani karaba tawbasingchu ningthina kanaba phangani pungning hakchang nungaiba phangani misang hingatgani anauba thabak pangba yagani irang purabadi kainabagi nungaitaba lei nasa nanai mayeng tadanaba hono paknaba masuna lei machu aduga paknaba maikeina maning maikeini leisa pakhangi oiba ningjaba thungani thauni polamna lei hibo mathangda Birshik Rasi ngasi ingengi kuni pamba August ki tang ahum ningdokaba numiki Birshik Rasingi phone khangminarasi awa anana hemba thabak amata ningthina pangthokpa ngamdaba matam oiri tanja khangba amadi chiksinbana khwairigi hena phai miyamna chambigani imung manung wa tanaba thoina kanagani miyangi mateng chauna phangani adubu ngakkalabadi mikha pongani paknaba machuna kangcheng machu aduga paknaba maikeina awang maikei paknai leisa pakhangi oina nungsi maridi phari thauni polam lei sini angangba mathangda Dhanu Rasi ngasi ingengi kuni pamba August ki tang ahum ningdokaba numiki Dhanu Rasi ki phone khangminarasi mit nungairoi pungningsu leitaroi thabaki kanaba mahi phangba wai pangan tabang mangba matam tama haukiba khudong chadaba numit oi wakhan phathau thona phudokpana lan mayingdum tagani thiba khumba kandrabadi kainagani wongang haitragana sokani matam hon kho pangnaba masuna pokthangaba masu ngakuigani hangapan masu aduga paknaba maikeina mamang maikei leisa pakhangi oina taiwonaba numini thauni polam lei angoba amadi sango mathangda Makar Rasi ngasi ingengi kuni pamba August ki tang ahum ningdokaba numiki Makar Rasi ki phone khangminarasi tauruba thabak mai pakpa mangoloiba thajadana kanaba phangba lanthum posai phangba hakchang phaba nupa nupi mot tinaba oi wakhan thoklagani mung manung tanaraga khusau thaba matang chagani nangnabane ikai khumnabigani kalak yingthibadagidi cheksilu paknaba masuna wakthangnaba masu aduga paknaba maikeina makha maike leisa pakhangi oinadi ningjaba thungani thauni polam leihigo mathangda Kumbha Rasi ngasi ingengi kuni pamba August ki tang ahum ningdokaba numiki phone khangminarasi Kumbha lanthum mayeng tagani maram kayana thabak thoramda yepa pigani ikai khunaba mayeng tabata natana mina ithakta wa ngangba yai cheksinsi ningan naganu mai pakpa nakna leire imung manungi wa natana kanagi thoksin jaganu wanom thongnom arembani marup tangani paknaba masuna angawa masu aduga paknaba maikeina awang natraga santhong maikei pangnai leisa pakhangi oibana ningbana ma hoigani thauni polam lei angawa amadi cheng mathangda Meena Rasi ngasi ingengi kuni pamba August ki tang ahum ningdokaba numiki Meena Rasi ki phone khangminarasi kanaba phangani laibok phaba hengani pungning wakhan nungaigani leitaba punsi phangani thabak mangam sanba mai pakpa haibadu oi harau nungaiba numini nasana nagi mateng lawba kanagani wakhal lei akal aring anam tamba karimata kanaroi paknaba masuna chorpho masu aduga paknaba maikeina makha maikei paknai leisa pakhangi oina laiba kharadi phagani thauni polam lei angoba amadi sango bijariba machu sing asi sada set inbada natraga lumal oina sijinabada kanaba phangbigani amadi hairiba maikei sing asi ngasigi oina chathokpada oija oithak amadi kanaba phangani ngasi ingengi kuni pamba August ki tang ahum ningdokaba numiki Rasi 12 gi aphapata paknaba maikei khanganjaba matang sida loisinjare loisilakpada miyambu amuka hana kurumjari